yengbiriba pumnamakpu channel asidi maikidagi Khurumjari. Ngasigi topic asi akhoi nupisingda thokpa thongdok wathok kaya miyamna tanari thengnari amadi unari maramdi masagi ayaba yaudana or yaudana boiro privacy chaiturapagi thongdok wathok kaya ma hoi thengnari masi akhoi kumai tawdana cheksingadage or kumai tawdana masi akhoi ngakthokpa yagadage haybadu kitang video asida panjagi adudi Manipurda loiba sesal singna khangba khangbi sesal myamsu yaungani yaudaba tupa khangdaba kyamsu nerambe ai makoi damta video semjabani video si loi fautang yengbisi adomna kariyomba mapalamda koiba satpa natraga restaurant natraga party attend tawba natraga hotel da kariyomba lekpa saba taw matamda section ngadaba adomgi boyfriend oibai natraga adomgi husband ka samina be natraga adom yumpan ri mani piyo be khoimar section ngadaba se hanbada hotel manungda leiba restaurant da leiba natraga washroom da leiba natraga park da leiba por khodi muda khoina munne yingzan matamda chingna ba suspect leiba por khade dum leiba do suspect leiba manungda haidar hotel manungda namana khoina yeng basi mirror mingsen se sageng mingsen se amaroi sageng mingsen da akoi apikpa hidden camera spy camera haitare masi nakta hapathami akoi masi thido pa why adu akoi na kamai tam thigada ki haidu picture sida shoto matamda surrounding khada dum koina khangma ngamagi pot yawbani sima ani sauda hook camera se kamai ta buna kana kana phi ya de ba pose se hook camera kawi asida ikona kamai na yenga tab no haibada hook simun yeng zambi hook ta camera ya ba thokpan masida section ba yai aum sobada shower camera haibasi kaino akoni ilu matam da washroom janga la shower da camera pan ba shower le masida ke ko section ba yai ade amrom da washroom da sang matam da bottle any bottle oibe shampoo ge bottle oibe ai natrage any hamning ai oiba bottle any karima pot machine be ai bottle oibe hai bottle atu da su camera fix to hole masida gi joko section ba phai de adom na AC pin hin bam hai be de khoina pe mobile charge to ningai thil liba pin da su camera ya hole madu khoi section bi gani de amram da wall clock da su camera ya hole samsamba wall clock sulai madu da su camera ya hole de to ko me thengna bani electric wall clock weather takpa date takpa adum ba electric wall clock su thengna bani madu da su camera ya hole ade amram da table da thamba yamna pikpa small clock hai tare madu da su hai ba camera si ya hole ade amram da bulb de camera thoe asika sakhoi matuena bulb camera si sidagi su khoi gi privacy likoi be ave pot lai ramram the USB charger camera koina mobile la charge story ba USB da su camera ya bolai ande amaram da TV de ba remote camera TV da su remote camera ya TV ge remote da su camera ya bolai maste koi section be ai adagi amaram da khoi frame camera don gi sageng jen gi nataba khoi frame camera haidana khoi photo bomba fix to thamba pot lai ko madu su hai camera se fix to lai masi section bi bai ade amaram da adom ne ani jaga sa matam da lai gi murti gomba thengna be wani lai gi murti da su hai ba camera se fix to lai samsam ba murti da su fix to lai na tra ne electric yam nga ba murti thengna be wani marmakta hai ba pot da su camera se fix to lai ade amaram da trophy kariyomba koina any game amada sanaro da pam trophy lai madu da su camera fix to lai adagi samna harabda atop detective sana bada koi agency sing ba mayam lai hire mayam sing nataba hire post sing asida ekhoi gi privacy si
लीक होइबे आबगी पोट चावना लई मरम अदुना कोई मणिपुर दा लेबा सेसन सिना हाइरिबा पोट असदगी ngakthokpa fai masina adomgi punsigi amadi izat ke wafam lakpanina hire pot asi miyam da soin kanagani khali maram aduna generation miyam da uchariba video asi adomgi friend circle imanabi adagi atopa leiriba sinau miyam da share to biduna hire video asibu miyam da yohamda mading pangbiu maram da generation bu yibu damak